ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏ ꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯊꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯃꯥꯏꯕ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯃꯇꯝꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯒ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄꯒ ꯃꯤ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯦꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯀꯥꯏ ꯑꯗꯨ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯁꯦꯡꯗꯣꯛꯅꯤꯡꯕꯗꯒꯤ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤ꯫ ꯅꯤꯄꯥ ꯑꯗꯨꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯃꯈꯣꯡ ꯍꯥꯝꯕꯗꯣ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯧꯅꯤꯡꯉꯤ, ꯂꯥꯞꯅ ꯆꯠꯅꯤꯡꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯥꯞꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯍꯦꯛ ꯃꯅꯤꯡ ꯑꯗꯨꯗ ꯋꯥꯄꯜ ꯑꯃ ꯂꯩꯔꯤ꯫ ꯋꯥꯄꯜ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯟꯊꯣꯛꯂꯒ ꯂꯧꯕꯨꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯆꯠꯂꯨꯕꯗꯣ ꯇꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯑꯣꯏꯅ ꯍꯦꯛꯇꯕꯨ ꯍꯣꯠꯅꯔꯒꯦ ꯈꯜꯂꯗꯨꯅ ꯃꯈꯨꯠꯇ ꯁꯥꯇꯤꯜ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯕꯥꯇꯤꯜ ꯑꯃ ꯌꯥꯜꯂꯒ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯃꯥꯗꯨꯅ ꯂꯥꯛꯄꯅ ꯋꯥꯄꯜ ꯃꯔꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯃꯐꯝ ꯆꯥꯝ ꯑꯃ ꯌꯦꯡꯗꯨꯅ ꯃꯁꯥ ꯀꯟꯅ ꯁꯦꯡꯗꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ꯫ ꯃꯈꯣꯜ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ, ꯍꯥꯏꯕꯗꯤ ꯋꯥ ꯅꯠꯇ꯭ꯔꯒ ꯎ ꯑꯃ ꯆꯦꯔꯦꯠ ꯆꯦꯔꯦꯠ ꯁꯦꯠꯊꯔꯛꯂꯒ ꯂꯩꯃꯥꯏꯗ ꯕꯨꯝ ꯂꯥꯎꯅ ꯇꯥꯁꯤꯟꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯅꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯁꯤꯗ ꯃꯁꯥ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯎ ꯃꯁꯥ ꯁꯦꯠꯊꯕ ꯌꯥꯎꯔ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤꯠꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤꯕ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯗꯨꯅ ꯃꯈꯣꯡ ꯍꯥꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯧꯔꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ "ꯀꯅꯥꯅꯣꯅꯦ ꯅꯣꯡꯅꯒ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯀꯟꯅ ꯀꯧꯔꯒ ꯆꯠꯂꯤꯕꯁꯤꯕꯣ? ꯊꯦꯡꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗꯅꯦ ꯃꯇꯣꯝꯇ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯃꯆꯤꯜ ꯊꯣꯛꯄꯗꯤ ꯅꯠꯇꯦ." ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗ ꯍꯧꯔꯤꯕ ꯋꯥꯄꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗꯁꯨ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ "ꯍꯩꯁ, ꯀꯅꯥꯅꯣꯅꯦ? ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯁꯤꯗꯕꯨ ꯀꯔꯤꯅꯣꯅꯦ? ꯂꯨꯀ꯭ꯔꯥꯛ ꯇꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯏꯌꯦ, ꯑꯩ ꯆꯠꯂꯨꯔꯒꯦꯗ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯕꯗꯨ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯑꯃꯨꯛ ꯒꯝ ꯒꯝ ꯂꯥꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯛꯈꯤꯕꯗꯨ ꯅꯤꯄꯥ ꯑꯗꯨꯅ ꯎꯍꯧꯔꯤ꯫ ꯃꯗꯨ ꯎꯍꯧꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯍꯩꯁ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯤ ꯂꯥꯏ ꯊꯣꯛꯑꯦ, ꯂꯥꯏ ꯆꯠꯂꯦ, ꯉꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯛꯂꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯂꯤꯗꯔꯅꯦ? ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯁꯥꯐꯣꯡꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯃꯨꯡꯗ ꯄꯨꯂꯞ ꯆꯪꯍꯧꯔꯒꯦ." ꯑꯁꯨꯝꯅ ꯈꯜꯂꯤꯒ ꯅꯨꯄꯥ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯇꯨꯡꯂꯣꯝꯗꯒꯤ "ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯂꯥꯞꯇꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯨꯅ "ꯀꯅꯥꯅꯣ? ꯀꯩꯅꯣ ꯑꯃꯝꯕꯁꯤꯗ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯣ ꯀꯤꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ, ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯨꯕ ꯁꯥꯇꯤꯜ ꯑꯃꯗꯤ ꯕꯥꯇꯤꯟ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯤ ꯍꯤꯞꯊꯗꯕꯤꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯁꯣꯔꯣꯛꯇ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯔꯒ ꯆꯠꯈꯤꯕꯗꯣ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯤ꯫ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ "ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗꯗꯤ ꯀꯧꯔꯗꯨꯅ ꯆꯠꯂꯤꯕꯗꯣ ꯃꯥꯒꯤ ꯃꯃꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ "ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯒ ꯆꯠꯂꯤꯕꯁꯤꯕꯨ? ꯑꯩꯕꯨ ꯌꯦꯡꯂꯨꯁꯤꯔꯅꯦ" ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯤꯕꯁꯦ
ꯀꯅꯥꯅꯣ ꯌꯦꯡꯊꯣꯛꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯁꯥꯇꯤꯜ ꯑꯗꯨ ꯄꯥꯏꯔꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯉꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯇꯦꯂꯣꯡ ꯑꯀꯣꯏꯕ ꯃꯅꯤꯡ ꯃꯌꯥ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯊꯣꯛꯂꯤ ꯑꯁꯨꯝꯅ ꯀꯔꯤꯃꯇ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯤ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯒ ꯑꯣꯟꯊꯣꯛꯅ ꯅꯥꯇꯤ ꯆꯥꯗꯕ ꯃꯇꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯑꯗꯨꯁꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯅꯤꯄꯥꯗꯣ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡꯒꯥꯟ ꯂꯥꯟꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯊꯣꯡꯒꯥꯟ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯝꯕꯤ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯆꯠꯄꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯃꯌꯥ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ इखंग खंगहौदुना नोंगदो यामना कंसिलक्ली नोंग जोरो जोरो हैथरक्ली नोंग कंसिलक्पदुदा महाक थोंगालोमदा चंगलगे हायदुना नुमाय लेसिलक्पददी मागी थोंगालदुदी फनयाम लापना लेहौरी मतमरदा निपा आदुना करिनुहि अइबु हौजिक थोंगालदा थोलखिबदाइने थोंगालदा लेपलिबा अइना थोंगालदगी यामना सांगना लापलगा लापथोकलगा लेरमलिबसिना कमदौरिबा जानो असुमना खल्लगा लेरिङै मतमदुदा मागी मनाक्ता मियोय अमना कईदौरगे इबुंगो हायदुना हायरक्पदुदा निपादो खंगयें येंथोई माहाना येंथोकलुबदुदा मखोय लेकाइगी अहल अमा ओइदुना लेरमले मतमदुदा निपा अदुना अय तामोदी नोरे नत्रो निपा अदुना होय माने कईदौबा थोरलिबनो असुमना हंगलुबदुदा हौजिक मखोंग हामलुबा थोरलिबा निपा अदुना अइदो खोंग हामलुबनी चंगलक्पदा सुरोक्ता कनागुममा अइगी मिंग पल्लगा लौर लौरगा चटपदुदा कनानो येंगे हायदन थोरलिबनी वफम अदु ताबदा हौजिक निपा अदुना उरिबा नोरेन हारिबा निपा अदुना ओ अदुदी कनागुम ओरमलनी अइसु स्वाइदा कनागुम कोलाउ लाउरिबदुदा फुगे हायदन थोरलिबनी लो अदुदी साइफो येंगुसलो असमना मखोय अनि वारि सनरदुना परप परप लागली मतमदुदा हौजिक मखोंग हामलुबा नुपा अदुना अइखोयगे लेकाय असिदा हंदक नुमिदांगसी तिमुर लाइमु मथि फोंगले करिनोमा तौरे हायदन हायनरिबसी चुंगदुरिबरा खंद्रे मतमरद नोरेना हेरा कनाना हारिबनोदा ओरे पावरदब ngaktrindamado khangdre अइखोयदि मसिगी मरमदा कया खंगदबनिना ओजा माइबा सिंगना सुम हायनबदुदा अइखोय सोदो हाइरुबगी वानि अदो ngaइखोने अइखोना चलिबसिबु कदाइदनो अइखोय चलिबसिरो अतै अमता नतेदा मफम अमलै मफम मरु ताना चलिबनि ए अइदि अफम मदुदा केदो चकदरिबनो अइगे मिंग पल्लगा कोइको कौरिबा मी अदु कनानो येथोकेना लाक्पै वानि अइ हलगे तानोरेंसु लेहौगिद्रा हनबिगेरा कइनोमा तौबिहौरो अइदि हंजरगे मतमर दोरेना गाइखोने चनखिबि यारोइनि इबानि लामिनरगा कमाइना हनबि यागदोइनो लाव अइना नंगद उटकदरि मफमसे नंग ख्वाइदगी पामजबा मफम ओइगदोरिबनि लाव 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 अदुम तौरपदुथा निपादो फखलक्ले मसिदगी दोरेंदो ममांगा चललगा माना खितंग लैथरगा लेहौरी अदुगा ममायदो नोनथरगा हौजिक चलिबा नोरेन अदुदा मतुंग ओनसलगा ममाय नोनथरगा क्रांग लितुन जिंगई आदो मजेंगपददी नोरेंदो मखोंग अदो लेबाक थेंगदबिदा मागी मखुरुगी मखा मखैदी ममी सामी ओइखरगा मखुरुगी मथक मखैदी नोरेंगे सक्तमदा चलिबदो निपा अदुन उरी मदु उरबदगिदी मसिदी मिनेट्रेदना मसिदी लाइदना असमना खल्लगा महाकी युम जोंगनबा गुद्रुंग गुद्रुंग चेलक्ले मसिदगिदी नोरेना मागी मतुंगदसु कनागुमम तारकलक्ले मदो नोरेन ओइरमगनी हायदुना तुम लेथोलगा येंगबददी नोरेंदो मसागादो फंतोक्तुना हायबदि मखुर मसा तिंथोक्तुना यामना हायनदब मोगमदा पाइगुम चटकुम मागी मतुंगदा मुसिंबुना लेपलगा लेरमले अदुम लेरमबदु उरबदगिदी नुपादो कन्ना लाउरगा माकी कोंथोंग तमना चेलक्ली अदुम चेलकपदा खंगहौदी मागी मखोंगदा करिगुंबम लौसिनबदगी उफ्रांग उपसिनदुना तुरी निपादुना उपसिलगा तुबदुदा कना कना लैबगे आइबो अमुक्ता कल्लो हायदुना थरो थरो ओली तंजा अदुदा माना लाउरिबदु ताबदगी मागी युंगी मनाकनपदा लैबा युमसिंग अदुगा मागी युंगी मियुसिंगसु तारदुना मपालदा पुदुंग बुदुंग चेंथोकनरक्ले कइनुने खोंजे लमा ताइने हायदुना अदुगा सोमदा नुपादुनादि कन्ना कन्ना लाउरी आई कइनोमा तौरी कना कना लैबगे आइबो अमुक्ता कल्लो लाइना आइबो हातोरे हायदुना कोइलाउ लाउरी मसिदगिदी मयाम चेंथोरपददी निपादो मसा मतोमता थरो थरो ओंदुना लेरमले अदुगा मागी मनाक्तना चावरबा उ अमसु हौरी उ अदुदा खुदम थिंदुना बुट अमसिदा लेरे बुट अमसिदा लेरे हायदुना कोइलाउ लाउदुना लेरमले
mayam chensilakuna nipa adu wakhal tana fari atuka nangna kudomi thilibasidi urine haiduna hayurabada nipa aduna natirati unati usi ki mathakta kahak shabani hairakpada mayam su kina kina u adugi mathak domda torchlight kaptuna yenkhatli adubu kana amta dileramde masidagi di nipa ado mayamna lao lao haiduna yumlomda purakli nipa adudi aigi tungi inarakli noren ne nupa ado noren aigi tungi inarakli haiduna noren gi mamingbu patatna palli masidagi di miyam sing aduna noren hariba maiba aduna lai sanaraga ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯠꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯃꯒꯣꯟ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯄꯥ ꯑꯗꯣ ꯇꯞꯅ ꯍꯤꯞꯊꯍꯜꯂ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯅꯤꯃꯥꯏ ꯀꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯃ ꯅꯤꯃꯥꯏꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯅꯤꯄꯥ ꯑꯗꯨꯗꯤ ꯅꯣꯔꯦꯟ ꯑꯩꯒꯤ ꯄꯨꯛꯁꯦ ꯍꯣꯒꯥꯏꯔꯛꯀꯗꯣꯔꯦ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯄꯨꯛꯁꯦ ꯍꯣꯒꯥꯏꯔꯕꯗꯤ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦ ꯅꯣꯔꯦꯟꯗꯣ ꯑꯩꯒꯤ ꯐꯂꯥꯡꯗ ꯅꯞꯄꯒ ꯂꯩꯔꯦ ꯅꯣꯏꯕꯨ ꯎꯗꯕ꯭ꯔꯃꯤ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯤ ꯅꯣꯔꯦꯟꯁꯦ ꯑꯩꯉꯣꯟꯗ ꯍꯥꯠꯀꯗꯕ ꯃꯥꯜꯂꯤ ꯍꯦ ꯅꯣꯔꯦꯟ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ ꯍꯥꯏꯗꯨꯅ ꯃꯥ ꯃꯇꯣꯝꯇ ꯄꯪꯁꯣꯡꯗ ꯁꯣꯡꯉꯤ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯃꯥꯏꯁꯨ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯂꯥꯛꯂꯦ ꯅꯤꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯁ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯐꯝꯂꯒ ꯂꯩꯔꯦꯗꯅ ꯃꯁꯤꯅꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯔꯣꯟ ꯇꯥꯔꯗꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯈꯔ ꯍꯟꯗꯣꯛꯅꯤ ꯀꯤꯌꯦꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯣꯔꯦꯟꯕꯨ ꯑꯣꯛꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯅꯥꯅꯣ ꯂꯥꯛꯂꯤꯁꯤꯅ ꯅꯣꯔꯦꯟꯒꯤ ꯃꯄꯥꯔꯥ ꯍꯥꯏ ꯅꯆꯥꯅꯨꯄꯥꯁꯦ ꯈꯥꯝꯖꯜꯂꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯣꯔꯦꯟ ꯍꯥꯏꯕꯁꯤꯅ ꯌꯦꯡꯉꯨꯅꯦ ꯁꯥꯏꯖꯤꯟꯁꯤꯗ ꯑꯃꯨꯛ ꯌꯥꯟ ꯑꯗꯒꯤ ꯑꯃꯨꯛ ꯆꯣꯡꯊ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯊꯕꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯣꯒꯥꯏꯗꯧꯒꯤ ꯇꯧ ꯑꯩ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯈꯥꯝꯖꯜꯂꯨꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯑꯃꯨꯛꯀ ꯇꯞꯊꯧꯁꯦ ꯏꯆꯥꯅꯨꯄꯥ ꯅꯣꯔꯦꯟꯁꯦ ꯑꯩꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯒꯦ ꯐꯥꯖꯟꯒꯦ ꯅꯪ ꯑꯃꯨꯛꯇ ꯈꯠꯈꯤꯅꯨ ꯀꯅꯥ ꯂꯩ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯤꯔꯛꯎ ꯑꯗꯨꯗꯨꯒꯅꯦ ꯃꯩꯇꯥꯟ ꯂꯩꯔꯕꯗꯤ ꯃꯩꯇꯥꯟ ꯑꯃꯅꯤ ꯏꯁꯤꯡ ꯊꯥꯗꯔꯛꯎ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯡ ꯁꯣꯔꯤ ꯑꯃꯒ ꯂꯥ ꯃꯆꯦꯠ ꯑꯃꯒ ꯄꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯡ ꯈꯔꯒ ꯐꯧ ꯈꯔꯒ ꯄꯤꯔꯛꯎ ꯑꯗꯨꯝꯅ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯃꯥꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯎꯔꯤꯕ ꯃꯩꯇꯥꯜꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯃ ꯇꯧꯕꯗꯒꯤꯗꯤ ꯏꯁꯤꯡ ꯑꯗꯣ ꯃꯩ ꯕꯣꯡ ꯍꯧꯔꯛꯏ ꯃꯩꯇꯥꯜ ꯑꯗꯣ ꯉꯪꯁꯪ ꯉꯪꯈꯠꯂꯛꯂꯤ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯤꯇ꯭ꯔꯪꯒꯨꯝꯅ ꯌꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯃꯥꯏꯅ ꯍꯩ ꯃꯩ ꯍꯧꯅ ꯁꯥꯔꯕ ꯃꯩꯅ ꯕꯔꯪ ꯆꯥꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯅꯁꯥꯁꯤꯗ ꯏꯔꯨꯖꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯏꯕꯨꯡꯉꯣ ꯑꯁꯤ ꯊꯥꯗꯣꯛꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯏꯁꯤꯡ ꯑꯁꯥꯕ ꯃꯩꯅ ꯕꯔꯪ ꯍꯧꯔꯕꯁꯤ ꯅꯀꯣꯛꯇꯒꯤ ꯅꯈꯣꯡ ꯐꯥꯎꯕ ꯍꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯁꯦ ꯆꯦꯡ ꯐꯧ ꯑꯁꯦ ꯆꯥꯔꯒ ꯍꯟꯈꯣ ꯑꯗꯨꯝꯅ ꯅꯤꯃꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯉꯝꯂꯤꯕ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯟꯈ꯭ꯔꯦ ꯅꯤꯄꯥ ꯑꯗꯨꯅ ꯅꯣꯔꯦꯟꯗꯣ ꯆꯠꯈ꯭ꯔꯦ ꯃꯥꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯁꯨ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯤ ꯑꯩꯕꯨ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯤꯃꯥꯏꯅ ꯍꯩ ꯅꯪꯁꯨ ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦ ꯀꯣꯛ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯣꯗꯅ ꯃꯁꯤꯗꯤ ꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯈꯔ ꯀꯟꯈꯠꯂꯤ ꯑꯗꯨꯒ ꯈꯤꯛꯇꯔꯛꯄꯗ ꯅꯤꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯞꯅ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯏ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯁꯣꯔꯣꯛꯇ ꯑꯩꯕꯨ ꯅꯣꯔꯦꯟ ꯎꯅꯈꯤꯕꯗꯥꯏꯅꯦ ꯃꯥꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯂꯝꯕꯤꯗ ꯂꯥꯏ ꯑꯣꯛꯅꯔꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯂꯩꯇꯥꯏꯅꯕꯗꯒꯤ ꯍꯟꯊꯔꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯃꯥꯏꯕ ꯑꯩ ꯋꯥꯈꯜ ꯐꯖꯅ ꯇꯥꯖꯔꯦ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎ ꯋꯥꯈꯜꯗ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨꯅꯤ ꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯔꯤꯕꯁꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯔꯣ ꯃꯌꯥꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯈꯔ ꯂꯥꯏ ꯁꯥꯐꯣꯡ ꯂꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯥꯏꯕ ꯈꯔꯅ ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗꯒꯤ ꯂꯥꯏ ꯇꯤꯟ ꯑꯁꯤ ꯂꯩꯀꯥꯏꯁꯤꯡꯁꯤꯗ ꯁꯣꯛꯄ ꯍꯧꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ ꯑꯃ ꯃꯊꯦꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯊꯣꯛꯇꯅꯕ ꯇꯧꯁꯤ
ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯩ ꯑꯃꯨꯛ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕꯁꯤꯡ ꯑꯁꯤ ꯅꯝꯊꯒꯗꯕꯅꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯋꯥꯔꯛꯄꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯂꯥꯏ ꯁꯥꯟꯅꯔꯒ ꯀꯥꯟꯅꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯃꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯃꯃꯝꯒꯤꯗꯃꯛꯇ ꯊꯕꯛ ꯂꯣꯏꯅꯃꯛ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕు ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯥꯏꯕ ꯈꯔꯅꯗꯤ ꯂꯥꯏ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯀꯗꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯃꯥꯏꯗꯤ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯅꯤꯃꯥꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡꯗ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯥꯏꯔꯝꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯀꯤꯅꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯈꯨꯜꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯏꯕ ꯂꯨ ꯂꯥꯡ ꯄꯥꯏꯅꯔꯗꯨꯅ ꯉꯥꯐꯥ ꯆꯐꯥ ꯇꯧꯅꯅꯕ ꯀꯨꯝꯊꯅꯔꯛꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯤꯄꯥ ꯑꯃꯗꯁꯨ ꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯅꯤꯄꯥ ꯑꯃꯅ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯃꯥꯏꯅ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯂꯩꯅꯥꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯕ ꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯛꯄꯅꯦ ꯀꯔꯝꯕꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏꯁꯦ ꯈꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕ ꯇꯝꯂꯒ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯉꯥ ꯐꯥꯔꯒ ꯏꯟꯖꯤꯟ ꯂꯣꯡꯈꯣꯟ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯑꯩꯈꯣꯏꯗꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯉꯔꯥꯡ ꯅꯠꯇꯦꯅꯦ ꯉꯍꯥꯟ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯉꯥ ꯐꯥꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯂꯨꯈꯣꯏꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯍꯥꯛꯇꯨ ꯉꯥ ꯌꯥꯝꯅ ꯐꯥꯔꯦꯗꯅ ꯍꯔꯥꯎ ꯅꯧꯅꯦ ꯀꯩꯅꯦ ꯀꯥꯈꯤꯕꯗꯨꯗ ꯀꯅꯥꯅꯣꯃ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯉꯥ ꯈꯤꯇ ꯌꯦꯡꯍꯧꯒꯦꯅ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯊꯥꯔꯒ ꯍꯦꯛ ꯄꯤꯔꯨꯔꯕ ꯖꯥꯠꯅꯤ ꯃꯗꯨꯗꯒꯤꯗꯤ ꯉꯥꯗꯣ ꯃꯥꯅꯦ ꯃꯤꯗꯨꯅ ꯍꯦꯛ ꯂꯧꯈꯤꯕꯒ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯤꯡꯅ ꯍꯦꯛꯇ ꯆꯣꯞ ꯆꯥꯔꯛꯄꯅꯦ ꯍꯥꯏꯔꯤꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯏꯕꯨꯡꯉꯣ ꯉꯥꯗꯨꯕు ꯊꯣꯡꯅ ꯊꯥꯛꯂꯒ ꯐꯖꯅ ꯆꯥꯕ ꯌꯥꯗꯕ꯭ꯔꯥꯅ ꯍꯥꯏꯔꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯤꯄꯥꯗꯣ ꯃꯃꯤꯠꯀꯥꯗꯨ ꯏꯂꯪ ꯂꯪꯂꯒ ꯃꯈꯨꯠ ꯈꯨꯖꯤꯟꯒꯥꯗꯨ ꯏꯃꯨ ꯃꯨꯔꯒ ꯏꯁꯥꯡ ꯁꯥꯡꯇꯣꯔꯛꯂꯒ ꯍꯦꯛꯇ ꯕꯤꯀꯥꯔ ꯑꯃ ꯇꯧꯔꯛꯄꯅꯦ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯏꯇꯥꯎ ꯂꯨꯈꯣꯏꯗꯨ ꯃꯥꯒꯤ ꯇꯨꯡꯒꯣꯜꯂꯣ ꯅꯨꯋꯣ ꯀꯔꯤꯌꯣ ꯂꯣꯏ ꯊꯥꯗꯔꯝꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯗꯒꯤꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯟ ꯁꯥꯔꯒ ꯑꯃ ꯌꯣꯡꯅ ꯆꯦꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯒꯤ ꯑꯃꯃ ꯃꯔꯛ ꯑꯗꯨꯗ ꯂꯝꯕꯤꯗꯨꯗꯕꯨ ꯈꯨꯔꯨ ꯀꯨꯜꯂꯒ ꯇꯥꯟꯅꯔꯛꯄꯅꯦ ꯍꯥꯏꯔꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯏꯇꯥꯎ ꯂꯨꯈꯣꯏꯗꯣ ꯀꯤꯒꯨꯝ ꯄꯥꯈꯠꯀꯨꯝ ꯃꯅꯤꯡ ꯍꯜꯂꯒ ꯆꯦꯟꯕꯗꯨꯗ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯥꯁꯤ ꯂꯣꯡꯈ꯭ꯔꯥꯛ ꯇꯥꯗꯅ ꯑꯗꯒꯤꯗꯤ ꯃꯥꯁꯤ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯌꯨꯝꯗꯒꯤ ꯀꯥꯔꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯤꯕ ꯂꯥꯛꯄꯗ ꯑꯗꯨꯃꯥꯏꯅ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯌꯥꯝꯁꯤꯡꯒ ꯂꯥꯏꯀꯠꯅꯩ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯃꯀꯣꯛꯇꯨ ꯉꯥꯎꯔꯤ ꯇꯧꯏ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯑꯃꯨꯛ ꯎꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯌꯦꯡꯂꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯈꯪꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤ ꯇꯧꯔꯛꯂꯤꯕꯁꯤ ꯑꯃ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯦ ꯑꯩ ꯏꯇꯣꯝꯇꯒ ꯌꯨꯝꯗ ꯀꯥꯖꯗ꯭ꯔꯕꯅꯤ ꯊꯦꯡꯅꯒ ꯂꯩꯇ꯭ꯔꯕꯅꯤ ꯃꯌꯥꯝꯁꯤꯡ ꯍꯧꯔꯒ ꯑꯗꯨꯃꯛ ꯂꯩꯖꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝ ꯍꯤꯔꯦꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯥꯒꯤ ꯍꯤꯗ ꯀꯥꯈꯠꯅꯔꯤ ꯑꯗꯨꯒ ꯍꯤ ꯑꯗꯣ ꯊꯧꯗꯣꯛꯇꯨꯅ ꯃꯥꯒꯤ ꯂꯨ ꯂꯥꯡ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯈ꯭ꯔꯤ ꯃꯇꯝ ꯑꯁꯦ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯇꯝꯗꯤ ꯂꯣꯏꯔꯤ ꯃꯤꯒꯤ ꯃꯇꯝꯗꯃꯛ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯤꯕ ꯈꯔ ꯐꯔꯗꯨꯅ ꯃꯈꯣꯏ ꯂꯨ ꯂꯥꯡ ꯀꯥꯏꯅꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯣꯔꯦꯟ ꯑꯃꯗꯤ ꯍꯦꯝꯕ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯣꯔꯦꯟꯅ ꯏꯇꯥꯎ ꯍꯦꯝꯕ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯈꯔ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯦ ꯉꯔꯥꯡ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯊꯣꯛꯈ꯭ꯔꯦ ꯃꯥꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯪꯂꯣꯝꯗ ꯄꯨꯕꯅꯤ ꯑꯩꯒꯤꯁꯨ ꯀꯥꯟꯅꯅꯕ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯗꯨꯅ ꯑꯗꯨꯕꯨ ꯃꯗꯨ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯥ ꯌꯨꯝ ꯇꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯣ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯏꯇꯥꯎ ꯅꯣꯔꯦꯟ ꯀꯃꯥꯏꯅ ꯈꯪꯂꯨꯗꯣꯔꯤꯕꯅꯣ ꯅꯪꯒꯤ ꯅꯁꯥꯗꯤ ꯌꯨꯝꯗ ꯂꯩꯔꯦ ꯅꯪꯒꯤ ꯅꯊꯋꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯒ ꯃꯤ ꯄꯨꯝꯅꯃꯛ ꯈꯣꯝꯂꯨꯕꯅꯤꯗꯣ ꯅꯪꯒꯤ ꯅꯁꯛ ꯅꯪꯒꯤ ꯅꯃꯥꯏ ꯆꯞ ꯃꯥꯟꯅꯖꯔꯕꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯁꯛꯇꯝ ꯈꯔꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯆꯨꯝꯃꯤ ꯏꯇꯥꯎ ꯍꯦꯝꯕ
ꯃꯥꯅ ꯃꯀ꯭ꯔꯥꯡ ꯐꯥꯛꯇꯣꯛꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯑꯩꯁꯦ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯥ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯍꯦꯟꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯃꯌꯥꯝꯗꯨ ꯊꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯈꯤꯕꯅꯤ ꯊꯋꯥꯏ ꯁꯠꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯅꯤꯃꯥꯏꯅ ꯃꯍꯥꯛꯄꯨ ꯀꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯅ ꯊꯥꯗꯣꯛꯂꯤꯕ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯁꯤꯟꯗꯨꯅ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯃꯛ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯆꯤꯡꯅꯔꯛꯂꯒꯅꯤ꯫ ꯐꯔꯦꯅꯦ ꯏꯇꯥꯎ, ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤꯁꯨ ꯅꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯒ ꯅꯁꯛ ꯆꯞ ꯃꯥꯟꯅꯕ ꯊꯋꯥꯏ ꯑꯗꯣ ꯊꯥꯗꯣꯛꯂꯣ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯃꯥꯏꯕꯁꯤꯡꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯪ ꯅꯊꯟꯗ ꯎꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤꯡ ꯄꯜꯂꯕꯗꯤ ꯃꯥꯅ ꯆꯣꯔꯣꯟ ꯄꯔꯣꯟ ꯄꯉꯥꯡꯗ ꯉꯥꯡꯕ ꯃꯥꯜꯂꯦꯗꯅ ꯏꯇꯥꯎ꯫ ꯆꯨꯝꯃꯤ ꯏꯇꯥꯎ ꯍꯦꯝꯕ꯫ ꯐꯔꯦ, ꯑꯗꯨꯃꯛ ꯑꯩ ꯇꯧꯔꯒꯦ꯫ ꯑꯗꯨ ꯅꯪ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏꯗ꯭ꯔꯣ? ꯇꯧꯒꯅꯤ ꯏꯇꯥꯎ꯫ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯤ꯫ ꯃꯥꯕꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩꯅ ꯀꯧꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯅꯪꯅ ꯉꯝꯖꯕ ꯆꯥꯡꯗ ꯂꯩꯀꯥꯏ ꯑꯁꯤ ꯑꯣꯠꯂꯣ꯫ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯖꯔꯤꯕ ꯑꯁꯤꯃꯛ ꯑꯣꯖꯥꯅꯁꯨ ꯌꯥꯕꯤꯔꯦꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯌꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕꯗꯣ ꯇꯧꯒꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯄꯨꯟꯕꯁꯤ ꯃꯤꯅꯁꯨ ꯀꯌꯥ ꯐꯖꯅ ꯉꯥꯡꯅꯔꯣꯏ, ꯆꯤꯡꯅꯈꯤꯕ ꯌꯥꯏ꯫ ꯑꯩꯁꯨ ꯍꯜꯂꯒꯦ, ꯏꯇꯥꯎꯁꯨ ꯍꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯔꯦꯟ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯍꯦꯝꯕꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫